नुंसिजरबा अखोइगी याइहनबा ब्रह्मगी लिसनर व्यूअर मरु मपांग पुनमकु अहनबदा इकाई खुबनबा उत्सदुना खुरुमजबग लोइनना लाकदौरिबा मार्च की तांग अहुम इंग्लिश कुनगे तरुक लेबाक पोकबा नुमित असदा ओइरिबा चंद्र ग्रहण की मतांगदा अखोइ पुन्न खंगमिन्नबा याबा वाफम खरदंग याइहनबा ब्रह्मना थमजरी स्क्रीन मियंग तामिनसी नुमित असी होलिका दहन हाइबदी यौसंग मई थाबा नुमित असदा भक्त प्रह्लादबु कनबिदुना होलिकाबु मईदा थादोखिबा नुमित अदुदगी श्री श्री कृष्ण चैतन्य महाप्रभु की जयंती बसंत पूर्णिमा लक्ष्मी जयंती ब्रजधाम वृंदावन राधा कृष्ण की बसंत खेल लीला पुनमक नुमित असिदा ओइरी हाइदिबा नुमित असिदा हंदकी सही सिगी ओइनदी नुमित सिगी ग्रहण मरम ओइदना पुनमक सिंग असिदा अपन थोखली नुमित सिगी ग्रहण लाकपा मणिपुर की ओइना होगदबा मतम से नुमिदांग वाइगी पुंग मंगागा मिनिट तरागा निपान सत्पदगी होरगा नुमिदांग की पुंग तरुका मिनिट निफुगा तरुक सत्पदा लोइगनी ग्रहण सना उदुना लेइगदबा मतम से पुंग अमगा मिनिट कुनगा निपान सेकेंड मरी की मतम ओइगनी मसागी ममीना सोकदबा मतमना नुंगथिल पुंग अनिगा मिनिट तरागा तरुक अदुगा मसागी ममीना ननगदबा मतमना नुंगथिल पुंग अहुंगा मिनिट कुनगा माथोई थागी कालाना पुन्नंग nganba होगलकदबा मतमना निमिदांग वाइगी पुंग मरीगा मिनिट कुंथ्रागा मंगा मपुंग फागदबा मतमना पुंग मंगागा मिनिट मरी अदुगा मपुंग फाना nganbagi अरोइबना पुंग मंगागा मिनिट कुंथ्रागा हुमदोई ओइगनी मसागी ममीना ननबगी थादोकदबा मतमसिना नुमिदांगी पुंग तरुक मिनिट निफु तरुक ममीना सोकलंबदगिसु लोइगदबा हाइबदी थादोखिगदबा मतमना नुमिदांगी पुंग तरेट मिनिट यांखई निथोइदा ओइगनी असुमना ग्रहण की थान nganगदबा मतम अमदी ग्रहण सकी पाक साउबगी सांग नसिंग पुनमक स्क्रीन द उत्सरी अदुगा अरुइबसिदा सुतक होगदबा पुंग अयुक पुंग निपान मिनिट कुंथ्रागा माथोइदगी अदुगा सुतकी लोइगदबा मतमना नुमिदांगी पुंग तरुक मिनिट निफुगा तरुक असिदा मणिपुर की ओइना लोइगनी सुतक हाइबदी सेंगदबा नत्रगना अवाबा नुंगाइतबा मतम हाइबा अदुना मागी अवाबा सेंगदबा मतम से थमजरिबा मतम से फाउबा ओइगनी अदुना यौसंग मई थाबन सिंबा देव कर्म अर्सा पूजा मखल पुनमक मथंग उच्चरिबा स्क्रीन की पुंगफम पुंग मंगागा मिनिट तरागा तरेतगी होरगा पुंग तरेत मिनिट निफु मंगागी मतम सिदा पांगथोकपिबा यारे मसी यौद्रिबा मखैदे नुमित सिदा करिगुंबा मखल अमतगी अफन नुंगाई ईश्वर की अर्सा पूजा खुदिंगमक यारोइदौरिबनी थमजरिबा पुंग से अपुनबगी ओइना हाइबदी पृथ्वी मपुंगी ओइना थासी चंद्र ग्रहण लेबा उगदबा लम पुनमक्ता पुन्न पीबनी अदुगा मणिपुर की ओइनदी ग्रहण थादोकदबा मतम से नुमिदांगी पुंग तरुक मिनिट निफु तरुकता ओइबना मसिगी मतुंग हेक्चलकपता थमजखरिबा यौसंग मई थाबा तोंगान तोंगान बा अर्सा पूजा मखल खुदिंगमक पांगथोकपिबा यारगनी अदुना चंद्र ग्रहण हाइरिबा चंद्र ग्रहण लेइबा नुमित की मांगबा सेंगद्रिबा सुतक पेरियड की मथक्ता थमजखिबा अयु पुंग निपान मिनिट कुंथ्रागा माथोइदगी नुमिदांगी पुंग तरुक मिनिट निफु तरुक फाउबगी मतमदा तौबिगदबा अमदी तौबिरोइदबसिंग अमुक्तंग थमजरी चंद्रदेव मून प्लानेट अखोइना
ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯤꯡꯂꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯤꯡꯕꯗ ꯄꯨꯟꯁꯤꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯍꯜꯂꯤꯕ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕ ꯄꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯒ꯭ꯔꯍ ꯑꯃꯅꯤ ꯆꯟꯗ꯭ꯔꯗꯦꯕ ꯃꯨꯟ ꯄ꯭ꯂꯥꯅꯦꯠ ꯊꯥ ꯀꯧꯕ ꯂꯥꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ ꯑꯄꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯏꯐꯦꯛ ꯖꯤꯕ ꯄꯨꯝꯅꯃꯛꯇ ꯄꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯅꯅꯕ ꯑꯩꯈꯣꯏꯅ ꯃꯇꯝꯁꯤꯗ ꯏꯁꯣꯔ ꯅꯤꯡꯖꯗꯨꯅ ꯂꯩꯖꯕ ꯌꯥꯝꯅ ꯐꯩ꯫ ꯃꯍꯥꯃ꯭ꯔꯤꯇꯨꯟꯖꯣꯏ ꯃꯟꯇ꯭ꯔ ꯁꯣꯟꯖꯕ ꯐꯩ꯫ ꯚꯦꯗ ꯁꯥꯁꯇ꯭ꯔ ꯄꯥꯖꯕ ꯑꯁꯤꯅꯆꯤꯡꯕ ꯐꯩ꯫ ꯆꯔꯥ ꯍꯦꯟꯕ ꯀꯔꯤꯃꯠꯇ ꯆꯥꯕ ꯊꯛꯄ ꯇꯧꯕꯤꯗꯕ ꯐꯩ꯫ ꯆꯔꯥ ꯍꯦꯟꯕ ꯆꯥꯕ ꯊꯛꯄ ꯇꯧꯔꯣꯏꯗꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯅꯨꯃꯤꯠꯁꯤ ꯕ꯭ꯔꯇ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯆꯤꯟꯖꯥꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯟꯗ꯭ꯔꯗꯦꯕꯒꯤ ꯀꯂꯥꯁꯤꯅ ꯄꯥꯝꯕꯤꯁꯤꯗ ꯃꯍꯩ ꯌꯥꯜꯍꯟꯕ ꯃꯔꯨ ꯆꯪꯍꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯀꯅꯥꯅ ꯄꯤ? ꯆꯟꯗ꯭ꯔꯗꯦꯕ ꯊꯥ ꯀꯧꯕ ꯂꯥꯏꯅ ꯄꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯥꯝꯗꯨꯕꯨ ꯍꯧꯍꯟꯕ ꯍꯤꯡꯍꯟꯕ ꯃꯁꯤꯅ ꯅꯨꯃꯤꯠꯀꯤ ꯊꯧꯗꯥꯡꯅꯤ, ꯑꯗꯨꯒ ꯃꯍꯩ ꯆꯪꯍꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯊꯥꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯑꯐꯕ ꯖꯤꯕꯁꯤꯡꯗ ꯀꯥꯟꯅꯒꯗꯕ ꯃꯆꯥꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯑꯗꯣ ꯊꯥꯅ ꯒ꯭ꯔꯣꯍꯣꯟ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯆꯥꯔꯒꯗꯤ ꯊꯥꯅ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯐꯤꯕꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯗꯨꯕꯨ ꯅꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯀꯌꯥꯒꯤ ꯂꯩꯅꯥ ꯂꯩꯊꯨꯡ ꯄꯣꯛꯄ ꯑꯣꯏꯔꯁꯅꯨ, ꯑꯁꯤꯒꯨꯝꯕ ꯆꯟꯗ꯭ꯔꯗꯦꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯚꯔꯇ ꯅꯠꯇꯅ ꯆꯥꯕꯤꯗꯕ ꯊꯛꯄꯤꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯅꯥ ꯂꯩꯊꯨꯡ ꯐꯍꯜꯂꯤ꯫ ꯑꯅꯥ ꯑꯌꯦꯛ ꯃꯈꯜ ꯀꯌꯥꯗꯒꯤ ꯃꯥꯒꯤꯗꯃꯛ ꯁꯪꯀꯜꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯆꯥꯗ꯭ꯔꯕꯅꯤna ꯆꯟꯗ꯭ꯔꯗꯦꯕꯅ ꯄꯦꯟꯕꯤꯗꯅ ꯑꯅꯥ ꯑꯌꯦꯛ ꯃꯈꯜ ꯀꯌꯥꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯩꯅꯥ ꯑꯣꯏꯔꯕꯁꯨ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯕꯤ ꯊꯛꯄꯤꯗꯕ ꯌꯥꯝꯅ ꯐꯩ꯫ ꯂꯣꯏꯅꯅ ꯇꯨꯝꯕꯤꯗꯕ, ꯇꯨꯝꯁꯤꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯅ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯅ ꯚꯛꯇꯤꯗ ꯂꯩꯒꯗꯧꯕꯗꯨꯅ ꯇꯨꯝꯃꯒ ꯂꯩꯊꯣꯛꯄꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯀꯗꯕ ꯑꯐ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯥꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯆꯟꯗ꯭ꯔꯗꯦꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯞ ꯍꯥꯏꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯆꯥꯕꯤꯗꯕ ꯇꯨꯝꯕꯤꯗꯕ, ꯑꯗꯨꯒ ꯒ꯭ꯔꯣꯍꯣꯟꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯏꯔꯨꯖꯊꯣꯛꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯄꯥꯞ ꯃꯈꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤ꯫ ꯆꯟꯗ꯭ꯔꯗꯦꯕꯅ ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯤꯅ ꯅꯪꯅ ꯗꯦꯍꯦꯕ ꯁꯨꯗꯣꯟ ꯇꯧꯖꯗꯅ ꯑꯩꯕꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯄꯤꯅꯕꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯁꯠꯀꯔꯃ ꯑꯃꯠꯇꯁꯨ ꯄꯥꯡꯊꯣꯛꯄꯤꯗꯕ ꯐꯩ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯠꯀꯔꯃ ꯑꯐꯕꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯎꯕ ꯃꯇꯝꯗ ꯆꯟꯗ꯭ꯔꯗꯦꯕꯅ ꯉꯁꯥꯏ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯇꯅ ꯃꯍꯩ ꯌꯥꯟꯒꯗꯕ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯃꯍꯩ ꯌꯥꯟꯕ ꯄꯤꯗꯦ꯫ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯊꯧꯁꯥꯗꯅ ꯅꯪꯅ ꯇꯧꯖꯔꯤꯕ ꯁꯠꯀꯔꯃꯗꯣ ꯑꯔꯦꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯠꯀꯔꯃ ꯑꯐ ꯅꯨꯡꯉꯥꯏ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄꯤꯗꯕ ꯐꯩ꯫ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗꯨꯗ, ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯤꯗ ꯅꯠꯇꯕ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯣꯍꯣꯟꯁꯤꯒꯤ ꯃꯇꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯉꯝꯖꯕ ꯗꯥꯟ, ꯐꯤꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯂꯩꯕ ꯃꯤꯗ ꯐꯤꯒꯤ ꯗꯥꯟ ꯄꯤꯅꯕꯤꯕ, ꯆꯦꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯗ ꯆꯦꯡꯒꯤ ꯗꯥꯟ, ꯁꯨꯝ ꯑꯣꯏꯗꯅ ꯑꯩꯅ ꯉꯝꯖꯕ ꯗꯥꯟ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯧꯖꯕ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯃꯍꯩ ꯐꯪꯉꯤ꯫ ꯑꯗꯨꯒ ꯒ꯭ꯔꯣꯍꯣꯟꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛꯁꯨ ꯒꯪꯒꯥꯒꯤ ꯁꯨꯙꯖꯣꯜ ꯈꯔꯗꯪ ꯂꯧꯔꯒ ꯂꯣꯏꯅ ꯈꯤꯛꯇꯣꯛ ꯆꯥꯏꯊꯣꯛꯄꯤꯕ꯫ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯆꯟꯗ꯭ꯔꯗꯦꯕꯅ ꯒ꯭ꯔꯥꯁ ꯑꯣꯏꯔꯒ ꯂꯩꯔꯨꯕꯒꯤ ꯑꯩꯗ ꯅꯠꯇꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯒꯁꯨ ꯑꯐꯕ ꯃꯪꯒꯣꯜ ꯄꯤꯅꯕꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯔꯕꯗꯤ ꯄꯥꯞ ꯃꯈꯜ ꯄꯨꯝꯅꯃꯛꯇꯒꯤ ꯀꯣꯛꯆꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯐꯪꯖꯕ ꯑꯣꯏ ꯍꯥꯏꯗꯅ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯈ꯭ꯋꯥꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯅ ꯄꯨꯊꯣꯛꯆꯔꯤ꯫ ꯑꯔꯣꯏꯕꯁꯤꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫